Kuki taba mafam singda total shutdown lauthokibadagi National Highway 37 Imphal Jiribam lambida Gari kaya Panduna Leire. Thau amadi gas laurunanaba tanker sing yauna nongmada changdaba yadraba pochai puba Gari kaya kaichel manbi mapadagi makhatana changba ngamdana lambi gi nakanda khamduna leire. Haukiba March nipanda kangpokpida thokiba thaudokta miyoi ama laikhidaba amadi miyoi kaya asok apan nangkiba aduga mari lenana ngarangdagi kuki taba mafam singda madam taba total shutdown lauthokibadagi Gari sing adu National Highway asida chatpangamdana lakibane. Ningsing bayabadi Manipur da leiriba National Highway sing March nipandagi free movement tauhallu amadi maduda ayet apan pirakpasing akanba action laukhatkadabani haina Ministry of Home Affairs na khanghalakpadagi matung inna security force na ngak senduna Manipur state transport ki bus satpa hokibani loinana kangpokpi yorakpada bus aduda nung thomjinba yauna lambi thingduna irang horakpadagi control taunanaba security force na tear gas cell kapa yauna tongan ba thabak laukhatkibani.